Nongkan subadagi Imphal Ziri lambigi mafam kyada sing ningkhaibadagi lambi phaunadri Nambol turel gi imai warning level ki mathakta sele Nambol da kairi matam san nong tadabadagi laupanba yadabagi awaba mayuknabagi kholau marakta ngarangdagi nong leptana surakpadagi Imphal Ziri bam lambigi mafam kyada sing ningkhairakpadagi lambi phaunadri Nambol turel gi ising imai su warning level gi mathakta sele Nambol Kongkham Pandol the Fit Kulom Pakna Nambol Turel Gitorvan Kairi Imphal Ziri bam lambi de thok libe singning khai gi matang na phangba paun hai ngasi ayuk angan bada lambi ashigi awang khul nung dalal amasum santi khunau na singba mafam kyar singning khai rakhi ba nungjaw amasum singleibak mayam aduna National Highway kunthra gatre thingjilaga thamkibani mafam khradadi upal wapal yauna singleibak sing tap tak tharak panaw Maram Weraga Lambi Pow Ubu Pankidri Ising Nungsiki Pibam Suka Hena Pati Hena Singing Kaivigi Tautok Sing Tolakadra Haviki Mi Pining Ori Isterasiki Lifeline Ori National Highway to the Port Pupu Truck Ama Power Sien Kidraba Matunda Imphal Ziribam Lambi Asikaktamag Isterasiki Lifeline Orega Lady Garang Su Squad Taraktavana Maram Weraga Ziribam the Port Pupu Truck Sangwagi Matakta Pallaga lady, truck singer to Imphal lom the Laglagadi, Imphal the Gisu Ziribam lom the Satnava, Ahang but truck mayam must pay the Galavini. Ahang but oil tanker mayam paring laying liver kaitil man be matak singing happy talo to lucky. Oil tanker driver amana Paukshi shid high, BJP Lenga, Lakna Bigi the Miam, the Lambi SC aeroplane tavi yana of a same gani hand lak to Lambalaki. Lambi SC Karadi at Maxim Batine, Maus Hadagi Suyamna Pari, Adumapu, Mapam Kradadi, Lambigi Piva houses to Khudong Tinga Odi, Lambi Siembegi, Sing Kakpada, Sabyuna Kaktavana, Maram Weraga, non Karasurakpada Sing Ninkai Navigi Masa Am Oeli, Masigi Sumatakta, Manipurgi Singi, Lebak Singasi, From Lawan, Maram Weragas, non Karasuragadi, Sing Ninkai Biki Tadoksi Adamatui. Mari Lenaba authority na lambi lay pairaga lay banung amasum sing laybak singasi kothok tragadi hayeng su gari satpa yaroidori masigi sumatakta suriba nongasi makha asum samthana suragadi mafam kya sing ningkhaiduna lambi asi nominini humni phaunaba yagadaba mandi mara asida Imphal phawraga seliba Nambol turel gi ising imai tapna wangkhalaktuna warning level gi mathakta seli torel asigi warning level asi samudra gi imai digi meter Satreka Marfuga Matoiga points 175 Webida Houses meter 781.700 ki matak seli Imphal Turel, Iril Turel, Thawal Turel amadi ate state asigi maru eba Turel kudima ising makolakpadi uri adumapu warning level yaugadabadi yamna wali nong leptana subana maram oiraga miyamgi sadoksinda yamna sauna Khudong sadaba mayunari lambi ayamba phibam phattabana maram oiraga lambi kharadi ngai yokpa yagadawri Sahi Nauribi Nupi Masa Pamlana Kibagi Matang Mio Makona Mara Lady Lautokri. Sahi Nauribi Nupi Masa Namduna Pamlana Kibagi Matang Mio Fast Track Special Court number 2 Manipuna Mara Lady Hanilakokri. Mara Lady Lakokraba Mio Dugi Maming Querakpum Tomba Maitei Sekungani Pankawi, Non Pox Mailila Kambong Degi Case Opian Gimasano Pani, Housing a Lemokong Mapal, Mamang the Guide Lebani. Case asigi oil sa tharakpada state ki maikay special public prosecutor Rakhi Golmay na lepki accused ki maikay den advocate T.S. Rohit Kumar Singha na lepki kumza English singa ni ka kun ki October 19 ki ayuk pung nipan ga makhay tabada victim oy haurabi ki apok pin Imphal East ki women police station da ayiba chiro lama pidan wakalaki wakat aduna palliba wafam di English singa ni ka kun ki October 19 ki numidang wairam pung taruka makhay tabada nupi masa du mabuk nabaga loinana mapan to punungaiti haina khangalakpadagi pinunggi haksang yenglugada mahausa ka manadaba mong na phibam kairamatinaki mi pairaba mama duna makata na hangwada nongpok singmai lila kamongdagi katumba maitei koba miwe amana asapot pizagani haina thiamlaga manak nakpa yum amana pusinduna pinunggi haksang soki amasu nupi oibigi ikai khumnaba mangalamki tha sigi kunga treta sentence hearing pangthoklagani hari Sinmi ama sakang daba singna nongmay na kaptuna haklaba matungda mahaki nupi su thang na yalambadagi soktuna lekanari tabada khangpre khangba pawma oina isam samna Sinmi ama
oin hingjaba miyoy ama ahing nongere sakhangdaba miyoy anina thong kaukhaiduna sangloga nongmaina kaptun halamni maki loina bina thang hanjina yalambadagi soktuna sija hospital lekanari thaudo du Imphal East District ki Irilbung Police Station konba kairau wangkep mamang lekaida thokibani nongmaina marai bakta kaplambadagi laikhidraba miyoydagi maming ngangkham thambausa yangkhaiga manga apokpa laikhidraba iboton kawi thangna yalambadagi soktuna laikatnariba maki loina bidugi mamingna kainia tomi se yangkhaigi ni thoi kawi imung manungdagi phangba paunai haukiba ahingi pung amaga makhairam tarakpada khanghaudana miyoy ani khakna mamang thong kaukhairaga yum amada sanglakhi tanja du yum adugi electric line di mai lakhidi atopa mai gi facing di mai loina lai ayuk yengna rubada transformer makhongda mai lauktholaga thamlambana atamnana miyoy khrana miha du sathanana ba atamnana tawramba thawrangla haina haiba khangri miyoy ni edun ahanbada masanupi na tumliba phamung sangsilakhi amasu masanupagi da amuk sanglakhi asumna khanghauduna thong kaukhairaga sanglakpaduda imungi miyoy khrana mi tananaba laukhi adubu tanja adu FIFA World Cup ki final match yengnaba amasum nong yamna kanna suba matam oibana kanamatana tabikidi laukhong narakpadigi mihat pasingaduna imung adugi ahal adubu makokto nongmai round ama kapsinduna hatuklamani aduga manakta sangsilakpa nupi eduna thangna yalamani thaudo thokphamdagi police na kapthokraba 9mm gi tokninga ama phangki imung adu kanamatada akaiba tawba natabanina mihat asi angakpa oinari Meetei voter satret ka kunthraga trek Chusampur gi electoral roll yawraktri state asigi oina electoral roll gi pangthokhiba special revision SIR gi matungina phongkhiba draft electoral roll da Yankhagani Chusampur Assembly constituency da voter oina yawramba Meetei voter satret ka kunthraga taret yawraktaba thingnari hari Hairibi Assembly constituency sigi voter list ki Meetei voter satret ka kunthraga taret yawraktriba si SIR tawba matamda constituency si leitaba yum hongkiba amadi sikhiba singni haina mari leinaba authority singna maram piri hiramasiga mari leina Chusampur Meitei United Committee CMUC convener na waning thogzamna pauksi amana phongdorakpada SIR loiraba matung Chusampur ACS na leramba Meetei voters ayamba draft electoral roll yawrakani haina khallubane duba ayama yawrakpa thengnakhidi magna hai irang na maram oiraga Chusampur ACS thadoktuna lanjenaduna relief camp singda lairiba voters singa mari leinaba authority na thokiba notification gi matungina SIR pangthoklingai manungda makhoi gi enumeration form sing nodal officer singi kuthangna pisinki adubu draft electoral roll phonglakpa matamda makhoi gi maming yawrakhidi hairi hiramasi gi matangda committee asina enquiry tawbakibani enquiry dura Chusampur AC da yoramba voter satrek kunthraga tret ki maming sing draft electoral roll yoram da ba thenaki electoral roll da yorakhibada Meetei voter ayamba ACSC ki polling station kunthraga humdoidani amasum Zenhang Lamka Je Khumujama Junior High School polling station asidasu Meitei gi masing yamlaba voter sing maming yorakhidi hari polling station kunthraga humdoida Meitei voter Saniga Taraga Mangamadi Zenhang Lamka ke calling station dana Meitei voter Saniga ani missing oidi hari Asum tawna Chusampur ACSC ki Meitei voter yawraktaba masing asi ti langnom da ama Assam da ising isaw gi phibam lusilakpadagi army na operation Zal Rahat haudokri RAF standby thamkri India gi awang nongpok amadi nongpok thangba state sing da hokhiba sayol am hena akan manong subana maram oiraga state sing asida sialiba maruiba asoba torel sing gi imai wongkhalakpa amadi torel gi imai pa tharakpana maram oiraga hauji Assam state gi nongpok thangba saruk sing maru oina Sarai dio Sabha Sagar amasum Jorhat ki mafam sing ising isawna yamna sawna sukanba mafam oibana maram oiraga Indian Army na makoi goibo operation Zal Rahat launch tawba hokhibaga loinana mi amasum sasan kanbagi operation sa tabaw kriyamadi Indian Air Force RAF ki rescue team standby oina thamkri haina official source na phongdorakli source asina makha taruna ising isaw yam soalnaba mafam singda Indian Army Assam Rifles sing masing yamlaba kalam sing deploy tawduna search amasum rescue operation akan mamon sa tabaw kriyari
source asina makha taraduna security personnel single loinana disaster response team amadi state administration ka kusamnaduna isingna thomjinkraba mafamsingda panduna lairiba miyoising lauthokpagi thabak pakhali amaramda Assam asida asoba tural anigi launambal kaibidigi mafam kyari ising thomjinkiduna railway connectivity singda sauna akaiba piri hari Assam State Disaster Management Authority ASDMA na phongdorapagi matungina state asida ising isagi phiba masing ngarangdi khange hena fasilakta bhaure Sibasagar isauna maram oiraga miyoy ama laikhidre amari state asida hauzik phawbi oina isauga mari lainana laikhidaba migi masing asi manga sukri hari hauzik Assam State ki Sarai Dio Demaji Dibrugarh Jorhat Sibasagar Tinsukia amasung Odalguri da laiba miyoising lising yang khagetre ka sa marum hena isauna sukol hari masigi manungda Sarai Dio da miyoising kunga mari Demaji da miyoy lising kunga nithoy amasung Dibrugarh da miyoy lising mari gi mayu maikai sing ising thumjinduna awaba miyokna duna lairi hari Tripura Police ki DGP Police Headquarter Sire ga lairamle susaini oigani singnari Tripura Police ki DGP Anurag Danka IPS ngasi nithokaba numita Agartala da laiba Police Headquarter da laiba maki office ka da singninga oiba mona Sire ga lairamle Preliminary investigation ki report matung ina Tripura Police ki chief asi suicide oigani singnari report asina makhatana haribana DGP Anurag Dankar asi maki ka da ki thulakti haina singnabadagi sanglaga yenglubada maki ka manungna tharu yalaga lairamkhibani Khudakta DGP edu police personnel mayam sanglaga Agartala da laiba Gobind Balapan GBS Hospital pukhatuna laikanana bohna khidubu numiyungba matung pung taraga ni thoiga minini fugani pansatpa matamda DGP asi hospital maikaida leitri haina declare toki thawdu asigi matangda senior police officials sing police headquarter na laktuna DGP asi matau karana sikhibano haibadu khangdonaba investigation sataki adubu sabsaba maram khangdri postmortem examination ki report phanglaba matung DGP asi matau karana sikhibano haibadu sabsana khangmangam gani hari Thawai Kuki Village the operation satakri combined force na leptana satharakpo operation ki manungsanna ngarang Urkhul district ki Thawai Kuki Village the operation satakri operation aduda single barrel ani tungan ma nomai singi maru tara inomination bell ama masu magazine ga konaba pistol ama fugat pam kheri amaramna Kaksing district ki Wango police station ki manungsan ba khongya mamang lekai sataki bo operation da Sorepa ki kedarama phari mamingna Loitongbam Priyo Kumar Elias amuthoi kawi Hengang police station ki manungsan ma maiba khulgi singkhong da sataki ba operation dana barrel ahom SMG carbine ama 9mm pistol ama .32 ki pistol ama lethot shell ahom Chinese hand grenade ama BPL plate ani amasum hamlet ani amasum wireless set ama recover tawre hari Nagaland di isaw na maram oiraga oiduna miyoy mapal lekhidre miyoy kyana so panangli Manipur ga yumlo nariba Nagaland state nong left na subari gi singning khaiba mari isaw thulak padi gi sauna ama ata thokli Nagaland ki mon district laiba defense colony da singning khairak padi gi ama ata thokli isaw na maram oiduna miyoy mapal lekhidre amasu miyoy kyana aso apanangli hari Nagaland State Disaster Management Authority ki Joint Executive Officer Zoni Wangmain hai nupi ohom nupa amagi asi waksang phangli miyoy manga gi haksang su phangna ba yamna kana honari tuan mafam sing ising thumjin khibaga loinara lambi satok sing yamna sauna apan mapiri ising thumjin kraba mafam sing laiba miyoy sing safagada ba mafam sing da thangdokre su hairi Nagaland gi Minister Nephew Rio na laikhidraba miyoy sing imung manungda thamoi sokna awaba phungdorakli loinana government na phiba masigi matang yengsinduna mi thiba masung kanbi gi thabak leptana sathari laikhidraba imungda lupa lakh mari gi khetri poron phiragani asokpa singduna lupa lising humdraga mari mating pangan hena lakthokre hari Tentang na sumna miyam na thamjage duga hausikoi na di miyam paus matang sa lusinjarage masum makata wanaw update miyam punangay minasay na sinel sige makirigi miyang ipamda makata na thamjari